môi à khơi party dậy dây sọc bom dao đi ê đi trùng vậy ạ mày xa ra nó lâu đi thì nó ra chuôngยูโยนไม่อยากเดี๋ยวให้นะยูโยนเลยก็ไม่ได้หนูน้อยแต่เปี้ยนะจัวง่ายสินี่วะकई किनो अया जांग से नुपी तक चेयर होले पुंग तरा दला कनी हाइबदुना पुंग अहुम तारगा थुंगी Hello ma'am, hojiki video sidi thabalgi video oidoi aise hatu loisale dosan balore hoji chanaba tawrani mafamda ma'am aisi wa sir du su lai ba ko CRP ki mondu su gift to ba ai kam ta u hodare ai se khwai digi chen mo hona ba da ko last moi lotion loi la ko ai lotion ri hongra do hedi ko ba tawna lotion la chale moi form na mo loi pang tho amo ai lotion thola ge na chali ni ai minara se this natural addiction, he will not go for the artificial addiction from the outside. So, for the youngsters also, this cultural activities give more insights and more enthusiasm, and they get into the solution of life and the problems. Thank you. Churo churo ping yaudre tabal horo ai ma'am ai je khujin chin ma da tabal jong phang re as sawa bini da tabal am sin bagai se ma'am tha thana tan dre sin ma di dum sita loi ha di wai sang ni khana sai na ni Chong wo kai chali no mafam jam chau ri e chong wo oi mayam ba rau bi da thamal sak ja ba ko na na se mayam ba 부자 지금 하임 된다로 예 지나 คนนี้부자 지나 hết nè
Okay, puja, nusi daw, puja. Chết tôi nô. Nào khôi cùng mày đâu mày bị thương. Yeah. Ôi, mua khôi bạn đi dậy đây sọc bom dao đi. Kapusna. Betul. Patan. Lanu dah. Hai. Hai. अगले साथ अभी या जाए जाए ये जोगो किना खोगी होगलक बागासिने
ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯣꯡꯉꯕꯒꯤ ꯃꯇꯨꯡꯗ ꯔꯥꯎꯟ ꯑꯁꯤ ꯊꯨꯡꯉꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯂꯩꯔꯤꯕ ꯏꯃꯥꯟꯗꯣꯟ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯌꯥꯝ ꯐꯖꯅ ꯎꯜꯂꯤ ꯊꯥꯒꯠꯄ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ LLBꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯑꯁꯤꯕꯨ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯥꯎꯟ ꯑꯃꯗꯤ ꯂꯥꯏꯠꯀꯤ ꯊꯧꯗꯥꯡ ꯄꯥꯏꯕꯤꯔꯤꯕ ꯂꯛꯈꯤꯄꯨꯔ ꯈꯨꯃꯟꯒꯤ BSS ꯁꯥꯎꯟ ꯑꯃꯁꯨꯡ ꯂꯥꯏꯠꯄꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯚꯣꯂꯨꯟꯇꯤꯌꯔ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯥꯕꯜ ꯆꯣꯡꯕ ꯑꯁꯤꯕꯨ ꯍꯧꯗꯣꯛꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯑꯣꯏꯕ ꯔꯥꯎꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯇꯦꯟꯕ ꯔꯥꯎꯟ ꯑꯃ ꯉꯁꯤꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯑꯃꯗꯤ ꯏꯔꯝꯗꯝ ꯏꯔꯩꯀꯥꯏ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯟꯕꯤꯁꯤꯀꯣ ꯃꯣꯏꯁꯦ ꯀꯃꯥꯏ ꯇꯧꯕꯗꯣ ꯃꯧ ꯑꯣꯏꯕꯁꯤꯡꯒꯤ LLBꯒꯤ ꯏꯆꯤꯜ ꯏꯅꯥꯎ BSS sound की बतेगा कसली खबर लगी वो
babuk khana babuk hande hai duma asai semda sale bolo jere iramda masili Pangkit cek kalaksin be harga Matang diraw na sige na magtasiyang sa ato lay biro hay rumay dito kahandan na ning singjere Langgi na sen Lamlen tiba nagilan pinagpa LLB man Ready 1 2 3 사운드 무슨 짝짜지에는 가보 여러분들 브레이크가 이게 제일 애도가 그 맘속에 들어 짝퉁 뭐 이렇게 실람도 또 있냐 봐 사운드가 나 비저 이거 비행 하지 좀 이거 종이야 저는 짝짜리 사운드 저는 뭐 이거 종이 왜 Sahi taret Mandang masida Apal surong daduna layang kabang katungda Ningol masasing na Yaan na wana Laway dagi tabo humang na Kung daw biba Sendil da chang na bapaw da Yan daw may kaya sida la iba Dukang kudik da Nijare haya da Lo yang WhatsApp na ba yung muse? Kaya biba Wafang kudik na Kamoy nung da Aran ba Kada pusing dire halaga Khataba Dari sukhan biro halaga isini na using na kanjay Sinjari ba thabang si lamdang masida Adu may 2019 da LAB Ben nasibak na thabang surong ba katamda Mabang thara na isang thaba Adu kung naba mabang thara na isang thaba thabang laro Sahi tarit ki matumda lamdang masida Zaman jage hayo singa langjari ba niwol masa singi asa se khai batangani koi di milu da kita ba pirang bhi pakti zaman lu leng pirang ba nata isa no thong ko bi ge hayo thentri ba isi nau singa dai ko ti ko Je kamera na mai. William ni ngồi cái gì William Money tu ni nanti, kau mau masuk ni.
คนชมรู้สึกว่าหน่วยมันด้วยตัวจริงจนต้องมีอำนาจสิ่งสิ่งกว่าหน่วยมันด้วยตัวมันเต็มที่จะต้องจะวันนี้จำจำเดี๋ยวว่าเราเวียดเลย Oh, thank you so much. Kana no. Hai di da. โอเคก็kasar liveก็kasarได้กัน kasar live umadi kasar diary ge presentation tawfil ba jini naw anina ngapa sama sanga apa nasibu kudol tawfirami mathangi round asi auna na bugi mayam mathangi round asi amuka hana lawbirase haksang dagi humang thakku yawa ba Ai chong re wa re. Bro, ngata ni bro mayam. Bro. Chong last round ni la. Ani thamma loi re chalo. Chong ro. Round ani na loi ra bani chong ro. Kai? Rongpur gini, Rongpur gini, magic track ama kak, number si jauh deh. Yu yon belai ba. Isik matal ka ju. Kha ra ba do. Hare. Pura ba. Thado ka. Ju do lo ra ba. Ju le andre. Phare. Yu yon ba ya de hai na yu yo le
ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯗꯥꯏꯔꯤꯗꯨꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯊꯥꯕꯜ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯑꯗꯨꯝ ꯃꯀꯣꯛ ꯆꯤꯡꯉꯛꯇ ꯂꯩꯔꯕ ꯊꯥꯕꯜꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯤ ꯂꯩꯕꯅꯤ
ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯔ ꯂꯩꯍꯧꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯦꯜ ꯄꯥꯔꯇꯤ ꯑꯗꯩ ꯏꯌꯥꯝꯕꯁꯤꯡꯒ ꯑꯗꯩ ꯁꯥꯎꯟꯒꯤ ꯏꯌꯥꯝꯕꯁꯤꯡꯒ ꯈꯤꯇꯪ ꯄꯩꯁꯥ ꯂꯨꯄꯥꯒꯤ ꯑꯗꯨꯝ ꯋꯥꯔꯤ ꯇꯥꯟꯅꯕꯒꯤ ꯁꯤꯒ ꯑꯗꯨꯝ ꯂꯩꯔꯤꯕꯅꯦꯕꯀꯣ ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯣꯏꯁꯟꯗꯣꯏꯅꯤ ꯁꯤꯒ ꯂꯩꯔꯤꯕ ꯆꯤꯌꯔ ꯐꯤꯌꯔ ꯃꯌꯥꯝꯁꯤ ꯑꯁꯤ ꯌꯥꯎꯕꯁꯤꯅꯤ ꯐꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯌꯥ ꯄꯩꯁꯥ ꯍꯥꯞꯄ ꯃꯇꯝꯗ ꯀꯥꯞꯇꯦ ꯃꯩ ꯈꯪꯗꯅ ꯀꯥꯔꯤꯅꯦ ꯍꯧꯖꯤꯛ ꯍꯣꯏ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯂꯩꯔꯝꯕ ꯒꯥꯔꯤ ꯃꯌꯥꯝꯗꯣ ꯀꯣ ꯉꯥꯎꯏꯅꯦ ꯆꯥꯡꯁꯦ ꯅꯨꯄꯤꯅ ꯆꯤꯌꯔ ꯍꯣꯜꯂꯦ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯄꯥꯏ ꯂꯩꯇꯦ ꯀꯥꯏꯅꯣ ꯃꯥꯏ ꯊꯥꯡꯉꯤꯁꯤ ꯌꯦꯡꯉꯨꯗꯣ ꯃꯣꯏꯁꯨ ꯍꯟꯗꯛꯁꯦ ꯗꯦꯜꯂꯤꯒꯤ ꯆꯠꯄꯗ ꯋꯥꯖꯔꯦꯌꯦ ꯑꯍꯤꯡ ꯇꯨꯝꯗꯉꯩ ꯆꯠꯄꯗ ꯄꯨꯡ 10ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯅ ꯄꯨꯡ 3 ꯇꯥꯔꯒ ꯊꯨꯡꯉꯤ ꯑꯗꯨꯅꯤ ꯃꯣꯏꯅ ꯋꯥꯕꯒꯤ ꯆꯥꯡꯁꯤꯗ ꯑꯗꯨꯝ ꯈꯪꯉꯣ ꯍꯧꯖꯤꯛꯁꯤ ꯆꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯟꯈꯤꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯖꯅ ꯂꯣꯏꯁꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯈꯔ ꯋꯥꯠꯂꯦ ꯃꯤ ꯈꯔ ꯇꯤꯟꯕꯗꯤ ꯋꯥꯠꯂꯦꯕꯀꯣ ꯒ꯭ꯔꯥꯎꯟꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤꯅꯀꯣ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯁꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯀꯤꯕꯒꯗꯣ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯁꯤꯅ ꯍꯟꯕꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯛꯄꯗ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯁꯤꯅ ꯍꯦꯟꯅꯀꯣ ꯍꯥꯏꯗꯤ ꯂꯥꯏꯟ ꯑꯣꯏꯅ ꯒꯥꯔꯤꯁꯤꯡꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯕꯛ ꯂꯣꯏꯁꯟꯕꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯔꯛꯑꯒꯦ ꯉꯥꯏꯃꯤꯟꯅꯁꯤ ꯕꯥꯏ ꯕꯥꯏ